operation tàu sang rồi appendix cai này là operation tàu tại khu đất saya lúc là còn operation dokter lakre chang dore dokter la ani miri dokter urara unga de somne chang beje hore ma yo thak thak ni lai ni operation tau ya rồi operation di loiraga puthore duga i watle na i unit ani kapage i kapi unit ani kap te ni kap unit ahan ba unit kap ho da ngai re Ton chak cha la je na hai bai na chak cha je hai ba he sa ro asi ba pala tai jong ne ton GS na birthday da thole e sa ut li jong khangao go li jong cake cai ta cake chani nghe ngang rồi thằng thua tu biết nghe mà tu hả hay gì Hagazare ipo bolai hagazare kuni zaman manuga pui to adu sahing da de mana hagazare kapi ba asi nandi kapi ba hagazare ni mama ka ta ban sale o su family ani o asi matam kuina video le pure namba ngamdrebako aise khutak tana salakpa haitare ahinda isade nuwarakaduna ukhat lebako ukhatpada kaino ovary ga adagi appendix ka pulap kaidana operation khudak ta tawdana matam kuina bed rest or laure ngasi je 8 days suba numit ne ko numit pani suba numit ne to ai je doctor na loina mak chaba yare normal chinjak oi chaba yare hai ko yumda puthare e ko numit humni mari ni khatang layo hai do ai numit mangani lai thore e ko dum isha do khara kaino tongna na kan khatna bane na kan budi kan khatle do aina se hadi chakumba degi breakfast kumba do sum yam sa san bagi bagi ne sa san de ko do breakfast do aina hujik se
ꯀꯔꯤ ꯊꯥꯎꯒꯨꯝꯕ ꯀꯩꯒꯨꯝꯕ ꯄꯦꯀꯦꯠꯀꯤ ꯑꯆꯥꯄꯣꯠꯀꯨꯝꯕ ꯑꯝꯇ ꯆꯥꯅꯤꯡꯗꯦꯅ ꯇꯥꯃꯣꯗ ꯍꯩ ꯑꯣꯏꯅ ꯈꯥꯏꯍꯟꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯕ꯭ꯔꯦꯛꯐꯥꯁ ꯀꯩꯀꯥ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯑꯩ ꯀꯔꯤ ꯀꯔꯤ ꯆꯥꯕ ꯈꯣꯠꯄꯗꯣ ꯈꯔ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯈꯔ ꯀꯟꯈꯠꯂꯦ ꯃꯌꯥꯝꯅ ꯋꯤꯁ ꯃꯌꯥꯝ ꯄꯤꯕꯤꯔꯛꯄꯗꯣ ꯊꯦꯡꯀ꯭ꯌꯨ ꯑꯁ ꯑꯩꯗꯣ ꯁꯣꯔꯒ ꯂꯣꯏ ꯕ꯭ꯂꯣꯛ ꯇꯧꯁꯟꯗꯅꯀꯣ ꯏꯗꯣ ꯃꯅꯨꯡꯗ ꯂꯣꯏ ꯀꯥꯏꯔꯒꯅꯦ ꯇꯧꯕꯒꯤ ꯑꯁ ꯕꯦꯔꯥꯗ ꯇꯧꯋꯤꯗ ꯌꯥꯝꯅ ꯌꯥꯝ ꯏꯃꯥꯔꯖꯦꯟꯁꯤ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯈꯪꯁꯨ ꯈꯪꯍꯧꯗꯕ ꯍꯥꯟꯅ ꯏꯁꯥꯗꯁꯨ ꯀꯔꯤꯝꯇ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯤꯝꯇꯣꯝ ꯑꯝꯇ ꯄꯤꯗꯦꯕꯀꯣ ꯑꯗꯣ ꯅꯣꯡꯃ ꯅꯤꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯍꯣꯁꯄꯤꯇꯥꯂꯥꯏꯁꯇꯣ ꯗꯣꯛꯇꯔ ꯀꯩꯅꯣ ꯆꯠꯀꯗꯕ ꯑꯣꯄꯔꯦꯁꯟ ꯇꯧꯗꯧ ꯅꯨꯃꯤꯠꯀꯤ ꯅꯣꯡ ꯅꯤꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯗ ꯄꯨꯛꯁꯦ ꯍꯥꯏꯗꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯄꯨꯛꯁꯦ ꯆꯥꯛ ꯆꯥꯔꯒ ꯂꯣꯏꯔꯒ ꯎꯁꯣꯞꯀ ꯆꯥꯔꯨꯔꯒ ꯂꯣꯏꯔꯒ ꯋꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯅꯣꯡ ꯅꯤꯅꯤ ꯇꯧꯋꯦꯕ ꯑꯗꯣ ꯅꯥꯒꯗꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯁꯤꯗꯁꯨ ꯇꯥꯃꯣꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯔꯨꯁꯦ ꯉꯁꯤꯗꯤꯅ ꯍꯥꯏꯕꯁꯤꯗ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯁꯟꯈꯤꯕꯒꯤ ꯑꯁ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯍꯌꯦꯡ ꯂꯧꯔꯁꯤꯅ ꯍꯥꯏꯅꯔꯦꯕ ꯏꯕꯥꯅꯤꯁꯦ ꯑꯗꯨꯗꯨꯒ ꯑꯍꯤꯡꯗꯅꯦꯕ ꯇꯧꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯑꯩꯒꯤ ꯍꯦꯛꯁꯤꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤꯒꯤ ꯍꯦꯛ ꯃꯅꯥꯛ ꯑꯣꯄꯣꯖꯤꯠꯇ ꯁ꯭ꯋꯤꯁ ꯍꯣꯁꯄꯤꯇꯥꯜ ꯂꯩꯌꯦꯕꯀꯣ ꯃꯉꯣꯟꯗ ꯆꯠꯄꯗ ꯁ꯭ꯋꯤꯁ ꯍꯣꯁꯄꯤꯇꯥꯜꯗ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯀꯩꯀꯥ ꯍꯤꯗꯥꯛ ꯆꯤꯛꯄ ꯅꯥꯕ ꯄꯨꯛ ꯂꯦꯡꯕ ꯄꯨꯛꯁꯦ ꯍꯦꯛꯇ ꯂꯦꯡꯉꯒ ꯂꯩꯕ ꯌꯥꯗ꯭ꯔꯕ ꯈꯪꯕ꯭ꯔꯥ ꯄꯨꯡ 12:30 ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯋꯦꯕ ꯑꯗ ꯂꯦꯡꯕ ꯊꯤꯟꯕ ꯐꯅꯕ ꯍꯤꯗꯥꯛꯁꯦ 3 ꯀꯥꯞꯄꯦꯕꯀꯣ 3 ꯀꯥꯞꯄꯕꯨ ꯑꯩꯁꯦ ꯍꯦꯛꯇ ꯂꯩꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯣ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯕꯗ ꯏꯔꯦ ꯏꯁꯤꯡꯅ ꯃꯌꯥꯝ ꯀꯥꯏꯔꯦ ꯈꯔ ꯊꯨꯅ ꯄꯨꯔꯣꯅ ꯔꯤꯐꯔ ꯇꯧꯊꯣꯔꯛꯄꯒꯤ ꯑꯦꯗꯚꯥꯟꯁꯇ ꯆꯠꯂꯒ ꯑꯦꯗꯚꯥꯟꯁꯇ ꯑꯣꯏꯅ ꯈꯨꯗꯛꯇ ꯑꯣꯄꯔꯦꯁꯟ ꯇꯧꯕꯤꯔꯦ ꯌꯥꯝꯅ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯍꯛꯆꯥꯡ ꯌꯥꯝ ꯀꯟꯈꯠꯂꯦ ꯏꯗꯣ ꯃꯐꯝ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯝꯕꯒꯤꯀꯣ ꯃꯐꯝ ꯈꯔꯕꯨꯗꯤ ꯆꯦꯟꯁꯤꯜꯂꯝꯕꯒꯤ ꯍꯨꯠꯇꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯂꯧꯊꯣꯛꯑꯦꯕ ꯏꯗꯣ ꯃꯌꯥꯝ ꯑꯗꯨꯅꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯏꯃꯥꯔꯖꯦꯟꯁꯤꯁꯦ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯁꯦ ꯈꯪꯍꯧꯗꯦ ꯍꯦꯛꯇ ꯂꯥꯛꯁꯜꯂꯦ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯣꯏꯔꯦ ꯃꯌꯥꯝꯅ ꯕꯣꯔ ꯄꯤꯕꯤꯕ ꯐꯔꯣ ꯈꯣꯠꯂꯣ ꯍꯥꯏꯕꯤꯕꯗꯣ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝꯒꯤ ꯕꯣꯔꯗꯒꯤꯁꯨ ꯐꯖꯔꯦ ꯈꯔ ꯀꯟꯈꯠꯂꯦꯕꯀꯣ ꯆꯠꯄ ꯏꯊꯟꯗ ꯂꯦꯞꯄꯒ ꯆꯠꯄꯗꯣ ꯉꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯑꯦꯄꯦꯟꯗꯤꯛꯁ ꯈꯛꯇ ꯑꯣꯏꯔꯗꯤ ꯌꯥꯝ ꯊꯨꯅ ꯀꯜꯂꯦ ꯍꯥꯏꯌꯦꯕꯀꯣ ꯑꯩꯒꯤꯅ ꯂꯦꯐꯀꯤ ꯑꯣꯚꯔꯤꯗꯣ ꯀꯥꯏꯕꯒꯤ ꯂꯧꯊꯣꯛꯈ꯭ꯔꯦꯕꯀꯣ ꯂꯦꯐ ꯑꯣꯚꯔꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯔꯥꯏꯠꯀꯤꯗꯤ ꯌꯥꯝ ꯃꯁꯥ ꯍꯦꯜꯗꯤ ꯑꯣꯏꯔꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯑꯗꯒꯤ ꯑꯩꯈꯣই ꯅꯍꯥꯁꯨ ꯑꯣꯏꯔꯤꯕꯅꯤꯅ ꯗꯣꯛꯇꯔꯅ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯃꯌꯥꯝ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯐꯔꯦ ꯀꯟꯈꯠꯂꯛꯑꯦ ꯇꯥꯃꯣꯅ ꯁꯦꯝꯕꯤꯔꯛꯑꯦ ꯁꯤꯁꯦ ꯗ꯭ꯔꯦꯒꯟ ꯐ꯭ꯔꯨꯠꯀ ꯍꯩꯅꯧ ꯑꯃꯨꯟꯕꯒ ꯈꯥꯏꯕꯤꯔꯛꯑꯦꯕꯀꯣ ꯍꯩꯅꯧ ꯑꯃꯨꯟꯕꯁꯦ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯒꯤ ꯑꯄꯥꯟꯕꯅꯦ ꯌꯥꯝ ꯊꯨꯝꯃꯦꯕ ꯁꯤꯁꯦ ꯄꯨꯔꯥ ꯆꯤꯅꯤ ꯆꯥꯕꯗꯧꯅ ꯇꯧꯕꯤꯗꯨꯅꯦꯕꯀോ ꯑꯗꯣ ꯑꯩꯅ ꯀꯩꯝꯇ ꯆꯥꯅꯤꯡꯗꯦꯅ ꯍꯥꯏꯕꯒꯤ ꯍꯩꯗꯣ ꯑꯣꯏꯅ ꯈꯥꯏꯕꯤꯔꯛꯑꯣꯅ ꯑꯦꯄꯜ ꯀꯩꯀꯥꯁꯨ ꯂꯩ ꯀꯔꯝꯕ ꯆꯥꯅꯤꯡꯒꯦ ꯍꯪꯉꯦ ꯑꯩꯅ ꯑꯦꯄꯜ ꯀꯩꯀꯥꯒ ꯑꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦ ꯗ꯭ꯔꯦꯒꯟ ꯐ꯭ꯔꯨꯠꯀ ꯑꯗꯒꯤ ꯍꯩꯅꯧꯗꯨꯒ ꯆꯥꯔꯒꯦꯅ ꯈꯥꯏꯕꯤꯔꯛꯑꯦ ꯁꯤ ꯆꯥꯔꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯁꯤ ꯆꯥꯊꯣꯛꯑꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯈꯨꯠ ꯁꯥꯒꯁꯦ ꯑꯁ ꯏ ꯀꯥꯞꯐꯝꯃꯣꯏꯁꯨ ꯂꯣꯏꯅꯃꯛ ꯃꯅꯨꯡꯗ ꯀꯥꯏꯔꯒ ꯃꯥꯡꯕꯗꯣ ꯑꯗꯨꯗꯨꯒꯤ 이ꯁꯨ ꯀꯥꯞꯄꯦꯕꯀꯣ ꯏ ꯀꯥꯞꯐꯝꯃꯣ ꯍꯤꯗꯥꯛ ꯀꯥꯞꯐꯝꯃꯣ ꯏꯃꯥ ꯈꯨꯠꯁꯦ ꯑꯝꯇ ꯍꯥꯡꯗ꯭ꯔꯦ ꯍꯥꯏꯕ ꯍꯥꯎꯋꯦ ꯁꯤꯁꯨ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯊꯪꯅꯕꯒꯤ ꯏꯅꯦ ꯍꯣꯏꯗꯅꯦ ꯄꯥꯟꯕꯅꯦꯅ ꯃꯉꯣꯟꯗꯒꯤ ꯀꯤꯂꯣ 5 ꯂꯧꯕꯅꯦꯕꯀꯣ ꯄꯨꯟꯅ ꯌꯨꯝꯒꯤ ꯑꯄꯥꯟꯕꯅꯤꯅ ꯌꯥꯝꯁꯨ ꯍꯥꯎꯋꯦ ꯆꯥꯛꯇꯤ
ꯌꯥꯝ ꯂꯥꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯄꯨꯛꯁꯦ ꯅꯥꯒꯗ꯭ꯔꯅ ꯀꯤꯗꯅ ꯆꯥꯗ꯭ꯔꯦꯕꯀꯣ ꯗꯣꯛꯇꯔꯅ ꯅꯨꯃꯤꯠ 4 ꯁꯨꯕꯗ ꯃꯄꯪ ꯆꯥꯕ ꯍꯧꯔꯣꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩꯗꯣ ꯀꯤꯗꯅꯅꯦ ꯆꯥꯗꯦꯕ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯕꯗ ꯆꯥꯛꯈꯣꯝ ꯑꯃꯃꯨꯛ ꯆꯥꯏ ꯆꯤꯟꯒ ꯂꯣꯏꯅꯃꯛ ꯄꯣꯛꯊꯣꯛꯑꯒ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯌꯥꯝ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯆꯥꯊꯠꯂ ꯄꯣꯛꯊꯣꯛꯑꯦꯕꯀꯣ ꯑꯗꯒꯤ ꯏꯟꯗꯣꯁꯀꯣꯄꯤ ꯇꯧꯕꯩꯅꯤꯅ ꯈꯅꯥꯎꯗꯨꯁꯨ ꯌꯥꯝ ꯅꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀꯩꯝ ꯆꯥ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯑꯩꯅ ꯀꯤꯗꯅ ꯆꯥꯗꯕ ꯑꯗꯨꯒꯤ ꯗꯣꯛꯇꯔꯅ ꯌꯥꯔꯅꯤ ꯍꯥꯏ ꯅꯪ ꯆꯥꯗ꯭ꯔꯤ ꯀꯩꯒꯤꯅꯣꯅ ꯑꯩꯅ ꯗꯣꯛꯇꯔ ꯀꯤꯗꯅ ꯆꯥꯗ꯭ꯔꯤꯅꯦꯅ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯗꯤ ꯄꯨꯛꯇꯨ ꯅꯥꯔꯛꯀꯅꯦꯅ ꯀꯤꯗꯅꯅꯦ ꯇꯣꯏꯂꯦꯠꯇꯣ ꯑꯩꯈꯣꯏꯒꯤ ꯋꯦꯁꯇꯔꯟ ꯇꯣꯏꯂꯦꯠ ꯂꯩꯇꯦꯕꯀꯣ ꯑꯗꯨꯅ ꯐꯝꯕ ꯉꯝꯗ꯭ꯔꯤꯕ ꯑꯗꯨꯅ ꯇꯣꯏꯂꯦꯠꯇꯣ ꯇꯧꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯑꯩꯅ ꯆꯥꯕꯗꯣ ꯃꯌꯥꯝ ꯆꯥꯁꯟꯗ꯭ꯔꯤꯕꯀꯣ ꯄꯨꯛꯁꯨ ꯅꯥꯔꯛꯀꯅꯦꯅ ꯑꯩꯅ ꯃꯌꯥꯝꯁꯦ ꯍꯩꯅꯧꯁꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯥꯎꯋꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯝꯖꯔꯛꯑꯒꯦ ꯆꯝꯐꯨꯠ ꯍꯥꯟꯅ ꯆꯥꯔꯒꯦ ꯆꯥꯛꯍꯥꯎꯒꯤ ꯇꯣꯔꯕꯣꯠꯅꯦ ꯍꯥꯎ ꯆꯦꯛ ꯆꯠꯇꯣꯏꯔꯦ ꯁꯝ ꯀꯪꯍꯜꯂꯤ ꯆꯦꯛ ꯆꯠꯇꯣꯔꯦ ꯆꯦꯛ ꯆꯠꯂꯝꯗꯥꯏꯒꯤ ꯂꯣꯏꯁꯤꯟꯕ ꯍꯧꯔꯦ ꯁꯤ ꯁꯦꯠꯂꯅꯤ ꯑꯩꯅ ꯐꯅꯦꯛ ꯑꯍꯟꯕ ꯑꯃ ꯇꯥꯏꯕꯤꯌꯣꯅ ꯍꯥꯏꯕꯅꯦꯕꯀꯣ ꯇꯥꯏꯕꯤꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯁꯤ ꯑꯗꯨꯝ ꯁꯦꯠꯆꯜꯂꯅꯤ ꯉꯥꯏꯍꯥꯛꯇꯪ ꯂꯣꯏꯁꯜꯂꯨꯕꯗ ꯄꯨꯛꯁꯦ ꯂꯦꯞꯄꯨꯕꯗꯅꯦ ꯄꯨꯛꯁꯦ ꯑꯁ ꯌꯥꯝ ꯇꯧꯔꯦꯕ ꯂꯥꯏꯟ ꯆꯠꯂꯦ ꯅꯥꯒꯦ ꯇꯧꯋꯦ ꯂꯣꯏꯁꯟꯕ ꯂꯣꯏꯗꯣꯔꯦ ꯆꯦꯛ ꯆꯠꯇꯣꯔꯦ ꯐꯨꯜ ꯃꯦꯀꯞꯀ ꯇꯧꯁꯜꯂꯦ ꯗꯣꯛꯇꯔꯅ ꯅꯪ ꯐꯔꯦ ꯌꯥꯔꯦ ꯍꯥꯏꯔꯛꯑꯅꯤ ꯃꯦꯀꯞꯀꯁꯦ ꯇꯧꯁꯜꯂꯒ ꯃꯦꯀꯞꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕ ꯄꯨꯛꯀ ꯂꯣꯏ ꯅꯥꯈ꯭ꯔꯦ ꯂꯦꯞꯄꯗ ꯐꯅꯌꯥꯝ ꯀꯨꯏꯅ ꯂꯦꯞꯈ꯭ꯔꯦꯕ ꯑꯩ ꯗꯣꯛꯇꯔꯅ ꯅꯪ ꯌꯥꯔꯦ ꯃꯦꯀꯞꯇꯨꯅ ꯇꯥꯛꯄꯗꯤ ꯅꯪ ꯌꯥꯔꯦ ꯐꯔꯦ ꯅꯪ ꯑꯗꯨꯝ ꯌꯥꯔꯅꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯛꯑꯕ ꯑꯩ ꯀꯩꯅꯣꯁꯦ ꯑꯜꯇ꯭ꯔꯥ ꯁꯥꯎꯟꯁꯦ ꯂꯧꯔꯒ ꯑꯩꯅ ꯈꯜꯂꯤꯁꯦ ꯃꯅꯨꯡꯗꯣ ꯀꯌꯥꯝ ꯐꯖꯜꯂꯒꯦ ꯌꯦꯡꯒꯦ ꯇꯧꯅꯦ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ ꯀꯨꯝꯊꯔꯛꯑꯦ ꯏꯟꯐꯦꯛꯁꯟꯒ ꯑꯝꯇ ꯊꯣꯛꯇꯦ ꯍꯥꯏ ꯃꯍꯤ ꯊꯣꯛꯀꯗꯧꯅꯦꯕ ꯏꯟꯐꯦꯛꯁꯟꯒ ꯑꯝꯇ ꯊꯣꯛꯇꯦ ꯌꯥꯝ ꯐꯔꯦ ꯍꯥꯏꯔꯦ ꯂꯣꯏꯔꯦ ꯇꯟ ꯆꯥꯊꯣꯛꯀꯦ ꯃꯩꯗꯩ ꯊꯥꯡꯗꯔꯛꯏꯅꯦ ꯊꯣꯛꯂꯛꯑꯦ ꯇꯟꯒ ꯆꯥꯊꯣꯛꯑꯒ ꯀꯩꯁꯨꯝ ꯇꯧꯔꯝꯗ꯭ꯔꯦ ꯌꯥꯝ ꯐꯔꯦ